ꯑꯩꯅ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯥꯁꯤꯡ ꯃꯃꯧ ꯅꯨꯄꯤꯁꯤꯡꯕꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤꯁꯤꯡ ꯃꯃꯧ ꯅꯨꯄꯤꯁꯤꯡꯕꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯤꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯂꯤꯕ ꯃꯈꯣꯏꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯈꯪꯍꯟꯕꯤꯌꯨ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯋꯥꯔꯤꯗꯨꯗꯤ ꯑꯁꯤꯅꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯑꯃꯗꯤ ꯁꯦꯟꯗꯣꯏ ꯂꯧꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯂꯨꯍꯣꯡꯂꯝꯃꯤ ꯑꯩ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯥꯏꯖꯈꯤ ꯑꯗꯨꯒ ꯑꯁꯨꯝ ꯇꯧꯅ ꯑꯩꯒꯤ ꯐꯔꯖ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯈꯤ ꯑꯗꯨꯕꯨ ꯁꯨꯞꯅꯒꯤ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯊꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯐꯖꯅ ꯊꯣꯡꯕꯁꯨ ꯍꯩꯇꯦ ꯐꯨꯂꯥꯎ ꯊꯣꯡꯕꯁꯨ ꯍꯩꯇꯦ ꯕꯤꯔꯌꯥꯅꯤ ꯐꯖꯅ ꯊꯣꯡꯕꯁꯨ ꯍꯩꯇꯦ ꯆꯥ ꯐꯖꯅ ꯂꯣꯟꯕꯁꯨ ꯍꯩꯇꯦ ꯑꯗꯨꯒ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯇ ꯀꯔꯝꯕ ꯋꯥ ꯍꯥꯏꯒꯅꯤ ꯍꯥꯏꯕꯁꯨ ꯐꯖꯅ ꯈꯪꯗꯦ ꯀꯔꯝꯅ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯃꯁꯨꯡ ꯃꯄꯨꯔꯣꯏꯕꯒ ꯀꯔꯝꯅ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯅꯆꯥꯅꯨꯄꯤꯗ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯍꯥꯟꯅ ꯇꯝꯕꯤꯔꯛꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ ꯅꯠꯇ꯭ꯔꯕꯗꯤ ꯃꯔꯤ ꯑꯁꯤ ꯇꯠꯅꯔꯒꯅꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯥꯏꯔꯕ ꯃꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯀꯌꯥꯃꯨꯛ ꯑꯃ ꯍꯥꯏꯈꯤ ꯃꯗꯨ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯅ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕ ꯅꯠꯆꯗꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯁꯤꯡꯅ ꯀꯔꯝꯕ ꯀꯝꯄ꯭ꯂꯦꯟ ꯇꯧꯋꯤ ꯑꯃꯁꯨꯡ ꯀꯔꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤ ꯇꯁꯦꯡꯅ ꯑꯗꯨꯒꯨꯝꯂꯕ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯗꯨꯒꯨꯝꯂꯕ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯗꯤ ꯁꯨꯞꯅꯒꯤ ꯆꯍꯤ 19 ꯈꯛꯇꯪ ꯁꯨꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯆꯍꯤ 25-26 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕ ꯅꯣꯡꯉꯥꯟꯕꯒ ꯃꯍꯥꯛ ꯑꯗꯨ ꯏꯅꯝꯃ ꯏꯇꯩꯃ ꯏꯅꯦ ꯏꯟꯗꯣꯟ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕ ꯃꯧ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯐꯪꯉꯤ ꯑꯗꯨꯒ ꯆꯍꯤ 1-2ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯀꯠꯊꯣꯛꯏ ꯑꯗꯨꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯍꯤ 25-30ꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯨꯃꯤꯗꯥꯡꯗ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯑꯧꯂꯥꯗꯀꯤꯗꯃꯛ ꯃꯍꯥꯛꯀꯤ ꯈꯥꯟꯗꯥꯟꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯆꯠꯄ ꯍꯧꯏ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯣꯡꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯏज्ꯖꯠ ꯀꯟꯖꯗꯨꯅ ꯊꯝꯃꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯗꯨꯛ ꯌꯥꯝꯅ ꯊꯣꯡ ꯊꯥꯛꯄꯤ ꯍꯩꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏ ꯃꯃꯥ ꯑꯃ ꯑꯣꯏ ꯐꯤ ꯁꯨꯕꯤꯁꯨ ꯑꯣꯏ ꯑꯉꯥꯡꯁꯤꯡꯕꯨꯁꯨ ꯁꯦꯟꯅꯩ ꯗꯣꯛꯇꯔꯁꯨ ꯑꯣꯏ ꯅꯔꯁꯁꯨ ꯑꯣꯏ ꯗ꯭ꯔꯥꯏꯚꯔꯁꯨ ꯑꯣꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯆꯧꯀꯤꯗꯥꯔꯁꯨ ꯃꯍꯥꯛꯅ ꯑꯣꯏ ꯀꯦꯁꯤꯌꯔꯁꯨ ꯑꯣꯏ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯂꯝꯖꯤꯡꯕꯤ ꯑꯃꯁꯨ ꯑꯣꯏ ꯎꯁꯇꯥꯅꯤ ꯑꯃꯁꯨ ꯑꯣꯏ ꯇꯦꯂꯔꯁꯨ ꯑꯣꯏ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯐꯕ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯗꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯦ ꯅꯨꯄꯤꯁꯤꯡ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯆꯠꯄ ꯊꯣꯛꯄ ꯄꯥꯝꯃꯤ ꯆꯥꯕ ꯊꯛꯄ ꯄꯥꯝꯃꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯎꯖꯩ ꯏꯪꯅ ꯇꯞꯅ ꯂꯩꯖꯕꯤꯅꯤ ꯃꯣꯡ ꯍꯥꯗꯕꯤꯅꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯗꯥꯏꯗ ꯃꯥꯡꯈ꯭ꯔꯕꯅꯣ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯃꯔꯤ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯕ ꯉꯥꯛꯇꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯗꯤ ꯀꯔꯤꯅꯣ ꯑꯣꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕꯗ ꯈꯪꯗ꯭ꯔꯤꯕ ꯈꯟꯖꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇꯕ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯗꯕ꯭ꯔꯥ ꯑꯉꯥꯡ ꯂꯩꯅꯕ ꯑꯃꯗꯤ ꯑꯉꯥꯡ ꯌꯣꯛꯅꯕꯒꯤꯗꯃꯛ ꯇ꯭ꯌꯨꯁꯟ ꯇꯧꯒꯗꯕ꯭ꯔꯥ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯂꯨꯍꯣꯡꯂꯒ ꯖꯤꯃꯦꯗꯥꯔ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯍꯥꯛꯅ ꯃꯀꯣꯛ ꯃꯊꯛꯇ ꯄꯨꯅꯕꯒꯤꯗꯃꯛ ꯂꯨꯍꯣꯡꯒꯗꯧꯔꯤꯕ꯭ꯔꯥ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯨꯅꯕꯒꯤꯗꯃꯛ ꯂꯨꯍꯣꯡꯒꯗꯧꯔꯤꯕ꯭ꯔꯥ
ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯏꯁꯥꯔꯥꯗ ꯆꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇꯕ꯭ꯔꯥ? ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯔꯛꯇꯨꯅ ꯅꯍꯥꯛꯀꯤ ꯅꯈꯣꯡ ꯑꯗꯨꯗ ꯊꯝꯅꯕꯒꯤꯗꯃꯛ ꯂꯨꯍꯣꯡꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯌꯥꯝꯕꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯦꯜꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯈꯥꯟꯗꯥꯟꯗ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯔꯦꯗꯤꯗ ꯂꯩꯕꯅꯤ꯫ ꯑꯁꯤꯒꯤꯗꯃꯛꯂ ꯅꯨꯄꯤꯁꯤꯡꯅ ꯂꯨꯍꯣꯡꯂꯤꯕ ꯑꯁꯦ? ꯑꯗꯨꯒꯤꯗꯃꯛꯂ ꯅꯈꯣꯏꯅ ꯅꯃꯧ ꯅꯨꯄꯤꯁꯤꯡꯕꯨ ꯄꯨꯔꯛꯂꯒ ꯅꯌꯨꯝꯗ ꯊꯝꯂꯤꯕ? ꯀꯔꯤꯒꯨꯝꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯅ ꯅꯣꯡꯃꯈꯛꯀꯤ ꯅꯠꯇ꯭ꯔꯕꯁꯨ ꯃꯤꯀꯨꯞ ꯑꯃꯇꯪꯒꯤ ꯑꯉꯥꯡ ꯑꯗꯨ ꯄꯝꯕ ꯃꯇꯝꯗ ꯋꯥꯔꯤꯕ ꯍꯥꯏꯕꯗꯤ ꯀꯤꯔꯤꯕ ꯑꯗꯨꯒꯨꯝꯅ ꯊꯥꯖꯕꯤꯌꯨ, ꯅꯨꯄꯤꯁꯤꯡꯁꯨ ꯀꯤꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯍꯩꯅꯗ꯭ꯔꯤꯕ ꯏꯀꯥꯏꯕꯒꯨꯝ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯅꯨꯄꯤꯁꯨ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯀꯤ ꯃꯃꯥꯡꯗ ꯀꯌꯥꯃꯠ ꯂꯥꯛꯄꯒꯨꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯨꯄꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯀꯥꯔꯕꯥꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯕ ꯀꯤꯔꯤꯕ ꯑꯗꯨꯒꯨꯝꯅ ꯅꯨꯄꯤꯁꯤꯡꯁꯨ ꯏꯃꯨꯡꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯔꯨꯇꯤꯟ ꯃꯦꯅꯦꯖꯃꯦꯟ ꯃꯌꯥꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯀꯤꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯅ ꯃꯆꯥꯁꯤꯡꯒꯤ ꯇ꯭ꯌꯨꯁꯟ ꯐꯤ, ꯁ꯭ꯀꯨꯜ ꯐꯤꯒꯤꯗꯃꯛꯇ ꯑꯋꯥꯕ ꯃꯌꯥꯝ ꯈꯥꯡꯕ ꯑꯗꯨ ꯌꯨꯝꯗ 24 ꯑꯋꯥꯔ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯉꯝꯒꯅꯤ? ꯅꯨꯄꯥꯁꯤꯡꯅ ꯁꯨꯇꯤ ꯑꯣꯏꯕ ꯃꯇꯝꯗ ꯄꯨꯡ 11-12 ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯨ ꯅꯨꯄꯤꯁꯤꯡꯗꯤ ꯈꯜꯂꯝꯃꯣꯏꯗꯕ꯭ꯔꯥ? ꯅꯣꯡꯃꯇꯪ ꯃꯍꯥꯛꯁꯨ ꯀꯤꯆꯟꯗꯒꯤ ꯁꯨꯇꯤ ꯐꯪꯂꯕꯗꯤ ꯍꯥꯏꯅ꯫ ꯅꯨꯄꯥꯁꯤꯡꯅ ꯍꯣꯂꯤꯗꯦ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯕ ꯆꯠꯂꯤꯕ, ꯂꯥꯡꯂꯤꯕ, ꯃꯇꯝ ꯂꯦꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯨꯄꯤꯁꯤꯡꯗꯤ ꯈꯜꯂꯝꯃꯣꯏꯗꯕ꯭ꯔꯥ? ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯨ ꯅꯨꯡꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯅꯥꯒꯨꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯕꯨ, ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏꯕꯨ ꯀꯞꯍꯟꯗ꯭ꯔꯤꯉꯩ, ꯑꯋꯥꯕ ꯄꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯐꯠꯇ꯭ꯔꯕ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯁꯤꯡ, ꯅꯈꯣꯏ ꯀꯕꯔꯕꯨ ꯅꯤꯡꯁꯤꯡꯉꯨ, ꯑꯜꯂꯥꯍꯕꯨ ꯅꯤꯡꯁꯤꯡꯉꯨ, ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯄꯨ ꯅꯤꯡꯁꯤꯡꯉꯨ, ꯃꯤꯖꯥꯟꯕꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯃꯇꯝ ꯑꯗꯨꯗ ꯏꯟꯁꯥꯐ ꯇꯧꯔꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯪꯒꯥꯝ ꯃꯔꯨꯃꯨꯛꯇ ꯆꯥꯎꯕ ꯑꯐꯕ ꯊꯕꯛ ꯇꯧꯔꯕꯁꯨ, ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯃꯇꯝ ꯑꯗꯨꯗ ꯐꯪꯂꯒꯅꯤ꯫ ꯀꯤꯌꯨ, ꯑꯜꯂꯥꯍꯕꯨ ꯀꯤꯌꯨ, ꯀꯤꯌꯨ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕꯄꯨ, ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕꯕꯨ ꯀꯤꯌꯨ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ ꯋꯥꯍꯟꯒꯅꯨ, ꯀꯞꯍꯟꯒꯅꯨ, ꯅꯩꯕꯤꯒꯅꯨ, ꯑꯣꯠꯄꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤꯗꯃꯛ ꯑꯜꯂꯥꯍꯗ ꯗꯨઆ ꯇꯧꯁꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯕꯤꯕ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯑꯄꯥꯝꯕꯗ ꯄꯨꯟꯁꯤꯁꯤ ꯂꯦꯟꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫